Lamdam asigi yelhoumee singda akanba shaphu pirakliba illegal immigrant sing Takthokpagi Wapham da compromise Toudana Irangsigi Waroisin Athubada Puraklagani haina Chief Minister Nongthombam Biren phongdokhre Wapham masing Babu Parada Labor Chief Minister ki Secretary Rajya Sabha ki member Ningthosana Jaubale Semba Works Minister Govindas Konthozam amadi Moirang asigi MLA Thongam Santi yauna Pangthokpa pau gi mifam amada mahakna phongdokhibani Manipur da thokliba Irangsigi mari leina Pangthokpa pau gi mifam aduda Chief Minister Biren hai Manipur da hojik thokliba Irangsigi kari maramdagi haurakibano haibase miyamna khangba mathau tai Irangsigi thoktingai mangoinana state asida khanghodana khul masing ka hena hengalakpa amadi Paksana umang kokthokpana chingba thabak kaya chatharaki madu pumnamak yengsinaba haiduna kumja 2022 gi February thada cabinet mifam phamduna sub committee ama semlaba matung illegal immigrants sing khangdoknaba thabak pakhatpa hauki Minister Letpau Haukipna chairman oiba sub committee aduda Minister Awangbo Niumai amadi Minister TH Basantakumar su member oina yauki sub committee asina illegal immigrants sing khangdoktuna biometric data na chingba lawba horakpada Chandel District Kultara, Kamjong District Kulkungamari, Technopol District Kultara Gomdoyamadi Churachandpur District Kultaru, Myanmar dagi changlakpa illegal immigrant lising aniga, Chamri Gamarfu Rom na Kundasi Lamba Tengnaki. Makoi sing adu biometric data lawba horakpaga makhataba process tawdringaida Irangsigi horakibani. Hairiba sub committee adu Manipur gi tongan-tonganba mafamda laiba illegal immigrants sing khangdoknaba semkibani. Akaknaba furup amagi mayokta semkiba natte Kamjong district ki mafam kharada nauna survey tawbada illegal immigrant lising mangaga chamriga yankai taret hausi fawbagi oina thengnaba laikhre makoi sing adugi biometric data lawbasu haukhre mahangna makhatana hai hausi thokliba Irangsina maram oiraga chahi lising ani henbagi puwari leraklaba yelhow furup sing asi mutkigadra haibagi akiba leiringai tanja sida lanai gi amadi political gi khudongchaba launaba lengak asibu hunduna ngang sakpa si tawbigano Myanmar ga tainaba state asigi mafam singda illegal immigrants singi biometric lawbagi thabak ase kumja 1950 1950 dagi horamlabadi ngasigi irang ase thoklamloi lamdam asida leiba yelhoumee singi siba amasung changbaga mari leinana thokliba irang asida lanai khudong chaba launa bohonaduna laingakta karim kathainaba Irangsigi nathainaba honaba manbagi thabak thorom sing amadi Manipur gi mapanda leiraga Irangsigi core issue khangdana NGO singna wangang libasi lepiu hojik thokliba Irangsigi core issue da compromise tawdana Irangsigi waroisin puraknaba state amadi center na akanba mongda hotnari haina Chief Minister Biren makhataki 2023 de koi sub committee ma semaga cabinet phamma matungda cabinet sub committee ma semaga matamda da I cookie is now any Magawi, cabinet meeting. Namsakit again, let off it. Maduki cabinet meeting to the cabinet decision Lauraga. Cabinet subcommittee MCMI. Cabinet subcommittee is a canana little Adugumba Mapandagi Lapa Sin cookies in outing illegal in you can't talk of Gidamakta cookie Silina Mabusia Menu Helene. Let pow hockey push yamen welling. We are not biased. We are not biased. We are not against anybody. We are against the illegal migrants. See, baat abiyo Manipuri Prajamyam Singh. Core issue compromise to guna. Peace. Hanjalangan rabo. Koi kanna. Center ki thak dosu koi kanna honori. Aduga koi ki level dosu. Ngarang na hanmak to chui. Hilera committee ki chairman ma tawrokana moi MLA amani ai jaga jaga da thadana hanigi leiba chininaw ariba all settler cookies now sing moi wari sanandana konandana koi kana honori aduna athuma matam le koi randam sida santi hanjal ko oishino madugi dam ko sukho yam kana honori tawbudabu core issues compromise togdan Paugi mi famadu Chief Minister Biren makhatana hai hojikti Irangsigi khara nemtharaklabanina khunja sing ayambana mayum-mayumda hanjinaba haure yum kai amang ata thokhraba singi oinadi nauna yum sanabagi damak lengakna kaithakhiba senthangna yum saraba matung hongjinkiba su adumak yaure lengakna yum sanabagi damak thadakhiba senfam sing adugi tangkhai hana laukhraga yum saba horamdaba amadi nauna yum sanabagi senfam lawba laktaba miyu kya amasu leiri
ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯀꯩ ꯁꯥꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯕꯗꯤ ꯂꯩꯉꯥꯛꯇ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯤꯁꯤꯡꯗ ꯈꯪꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯅ ꯁꯥꯕꯤꯔꯣ ꯍꯥꯏꯕꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯕꯤꯌꯨ ꯃꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯇꯥꯟꯅꯗꯨꯅ ꯑꯊꯨꯕꯗ ꯍꯣꯡꯖꯤꯟꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯍꯣꯠꯅꯁꯤ ꯍꯧꯖꯤꯛ ꯏꯔꯥꯡꯒꯤ ꯃꯃꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯗꯨꯅ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯈꯥꯖꯤꯟꯗꯨꯅ ꯃꯤꯌꯥꯝ ꯂꯩꯕ ꯌꯥꯅꯕ ꯊꯧꯔꯥꯡꯁꯨ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯀꯅꯥꯒꯨꯝꯕ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯔꯕ ꯖꯒꯥ ꯌꯨꯝ ꯁꯥꯔꯒ ꯂꯩꯕꯤꯅꯤꯡꯉꯤꯕ ꯖꯒꯥ ꯄꯩꯁꯥ ꯐꯪꯗꯕ ꯈꯣꯠꯇꯕ ꯑꯗꯨꯒꯨꯝꯕ ꯂꯩꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯄꯩꯁꯥ ꯂꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯁꯥꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯂꯧꯕꯤꯗ꯭ꯔꯤꯁꯤ ꯍꯣꯏ ꯇꯁꯦꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯇꯗꯅ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯖꯒꯥꯗꯨꯃꯗꯤ ꯑꯣꯀꯦ ꯑꯗꯨꯃ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠꯒ ꯇꯥꯟꯅꯔꯒ ꯃꯗꯨꯒꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯪꯒꯅꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯔꯕ ꯆꯪꯕ ꯌꯥꯔꯦꯅ ꯂꯧꯕ ꯖꯒꯥꯁꯤꯡꯗꯁꯨ ꯌꯨꯝ ꯁꯥꯒꯠꯇꯕ ꯑꯗꯨꯒ ꯄꯩꯁꯥ ꯂꯧꯈ꯭ꯔꯒ ꯇꯪꯈꯥꯏ ꯂꯧꯈ꯭ꯔꯒ ꯁꯥꯗꯅ ꯂꯩꯔꯝꯕꯁꯨ ꯑꯩꯈꯣꯏꯅ ꯍꯟꯗꯛꯁꯦ ꯑꯩꯅ ꯊꯥꯔꯗ ꯄꯥꯔꯇꯤ ꯑꯃ inspection ꯇꯧꯔꯀꯥꯟꯗ ꯊꯦꯡꯅꯕ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤꯁꯤ ꯃꯌꯥꯝꯅ ꯂꯩꯐꯝ ꯆꯥꯐꯝꯗꯨ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯀꯔꯤꯗ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯒꯣꯔꯃꯦꯟꯠꯅ ꯁꯥꯎ ꯍꯥꯏꯔꯒꯁꯨ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯅ ꯁꯥꯕ ꯉꯝꯃꯔꯣꯏ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯗ ꯗꯥꯏꯔꯦꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯔꯅꯨ ꯄꯤꯕꯤꯔꯅꯨ ꯄꯩꯁꯥꯗꯨꯅ ꯒꯣꯔꯃꯦꯟꯠꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯦꯖꯦꯟꯁꯤ ꯑꯃ ꯅꯠꯇ꯭ꯔꯒ XYZ ꯑꯃ ꯇꯧꯔꯒ ꯁꯥꯕꯤꯔꯣ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯥꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯂꯝꯕꯤ ꯊꯤꯖꯒꯦ ꯑꯗꯣ ꯁꯨꯝꯅ ꯁꯨꯝ ꯁꯥꯡꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯃꯌꯥꯝꯗ ꯁꯤꯃ ꯑꯩ ꯑꯄꯤꯜ ꯇꯧꯖꯕꯅꯤ ꯌꯥꯔꯒꯅ ꯁꯥꯕꯤꯕ ꯏꯁꯥꯅ ꯁꯥꯕꯤꯕ ꯌꯥꯒꯗꯕ ꯑꯣꯏꯔꯒꯅ ꯄꯩꯁꯥ ꯂꯧꯕꯤꯔꯣ ꯁꯥꯕꯤꯔꯣ ꯑꯗꯨꯒ ꯏꯁꯥꯅ ꯁꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤꯗꯤ ꯁꯤꯒꯤ ꯌꯨꯝꯁꯤ ꯑꯩꯒꯤ ꯁꯤꯒꯤ ꯖꯒꯥꯁꯤꯅꯤ ꯍꯥꯏꯕꯁꯤ ꯒꯣꯔꯃꯦꯟꯠꯅ ꯁꯥꯕꯤꯈꯤꯕꯗ ꯍꯣꯏ ꯌꯥꯔꯦ ꯒꯣꯔꯃꯦꯟꯠꯅ ꯍꯥꯏꯔꯤꯕꯗꯨꯗ ꯁꯥꯕꯤꯌꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯑꯦꯟꯒꯦꯖ ꯇꯧꯔꯒ ꯁꯥꯍꯟꯅꯕꯒꯤ ꯄꯣꯠꯇꯨꯃ ꯑꯩꯈꯣꯏ ꯄꯥꯏꯈꯠꯆꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗꯒꯤ ꯃꯗꯨꯒꯤ ꯑꯌꯥꯕꯁꯤꯡꯗꯨꯗꯤ ꯉꯁꯥꯏ ꯌꯨꯝꯕꯨꯗꯒꯤ ꯑꯩꯈꯣꯏ ꯄꯥꯝꯕ